mayam ngasi muk channel sena Hollywood web series Viking Valhalla episode 13 adu pudun lakjare mamangi episode sing du yengbidaba yawragadi soidan yengbiu wari chi mapung phana bap ta na bagi damak haijabani aikoina mamangi episode tagi khangkre kedakat lomdana Olaf ni pa mana manau pa Herald du Russia da lehore haba paw si tambadagi Olaf su Herald na tawrongada plan adu khangmadagi hanana thugaina bagi damak Russia da lakpa haukrabani Russia gi Herald hoina lairiba mafam dudana makogi Constantinople khongchat aduda khudong thiba kaya nangduna senjau paiba Victory su sihore aduga mahakna minai nupi ni hana porakibi nupi mcha du apokpa macha nupi oiduna leram labani makogi jahaz su makoina tawtharaliba toren mari ladu loiduna ipak amada thungkhre aduga Fredis na lairiba Jonesbrook hariba jaga adudana Fredis na sinduna umanglomda lairiba miyoising amadi city da lairiba miyoising duga punchanduna nungsi chanana lainaba honarubada Herikarna sauduna mahaki aseng masakta madu uthorakrabani Urinder su Fredis na toriba thaba sida ayaba pirubagi damak phajinkre miyoi kaya amasu hatkre Fredis su phajanduna thamnabagi damak phaduna pukhraga episode adu losankibani madugi makha episode 13 asiki ahanba sin asida mafam sidagi adumak haure mafam sigi luchingba Herek chu mai tektuna Fredis na mafam sida laktuna mahakna thamlamba rule singbu thugarakpadagi yam chauna leiri somdana Fredis su mahakna miroilaba Herald gi angang si tha sujalakpadagi poknabagi damak awajai theng phangdu leiri masida Gudrid hoy amadi sebari karana Fredis ta themduna seba tawbinaba tawri masida Fredis na China si khangna nakhoi miyam aigi naktagi loina thokro aingonda thengkanu haiduna yam chauna lawraga leiri Fredis na hojik chauri basi Herek ji aphaba mi malaga phattaba mi oi leramba sida mahak ningba kaiba habdu oire mafam sida saphagadra haiduna laklaga hena tamthiba mafam habdu oiramli hojik Fredis si China si khangna hogalaklaga ka sidagi tholakli Gudrid hoy amadi sebari singsina su angang asi asoi ngam yawgadra haiduna Fredis na saurib si kanna themli thongjin sida su gad kharana Fredis na tholakli bisi thingli masi su Fredis na yam chauna nakhoi aigi lambi thadu nakhoi mi hatpa ngaktani haiduna inthokduna thamamli mapanda Fredis na asingumba phibam sida tholakpa sida leiriba mayam sina su angakpa magaloina na yengnari hojik mahakna laklibasi mahakna hek leiba laisang adu laklibani mayam sisu upai leitre Fredis na tawribsi thingba ngamdre Herek su tawribasi lapna dumang yengdo leiri mahakna su mahaki nupi Gudrid Fredis ki apambadu tawjarasanu haibagi matagum mangak ilakli hojik Fredis si laisang sida changchangre masida Gudrid hoy sebari singsi su changchangge tawbada Fredis na changakanu haiduna thingli Gudrid na Fredis nang nacha si tekta kaita soengam yawdabadu pamba natra akhoi nangi mateng pangge mafam sida changalu hairi Fredis na thauna duma aingonda nakhoi gi mateng darka amata leite nakhoi di mi hatpa ngaktani aigi cha chidi nakhoi yawdrabasu isora thaujan bigini haiduna laisangi thong si thingjankre hojik Fredis laisang manung sida mathanta makhoi gi isor gi murti ni haina yungliba nung sida phanga thaduna phamlaga anga si poknaba kanna honari masidik sin si hongkhiduna Herald hoy gi jahaz sida muk lakre hojik makhoi si ipak sida sum thaudaragli jahaz manung sidana Miriam na lifta hojik su kana raba lari kaya ama takpiri tanja sida makhoi gi jahaz si karigumba akanba posa amada thengjenbagum thak nomakli Herald na Kishan da hojik du kadoribano haiduna hangli Kishan ai su khangdi karigumamda thengjenba male hairi Leaf na su changchanduna hi mamai chumpham sida yenglubada kaiduna leramle Leaf na Herald da hi si kangphalomda puchanaba tawsi haigre Leaf na hojik hi mamai chumpham si maduna yengaga aikoina masi semjange harabadi yot khara darkar oigani hairi Herald na masi bunang semba ngamgadra haiduna hangli Herald na hoi ngambudi ngammi adubu yot kharaga yot supham jaga amaga darkar oi haragli wafam sida Herald ju matha sare mami tangba Koreana mafam sidagi khara chatlaga khungang ama leibani maduda yot supham su leibani hairi Herald na mafam du kayam lapano haiduna hangli Koreana yam lapa budi nate hi da chatlabadi nongmadi changani aduga khongna samjanduna chatlabadi pung khara khata changani hairi Herald na phare du dina khoi mafam sida leramo aiga Leaf ka chatlurage hairi Victory machanupi Elina na mafam swai anakpada market kumba leitabara khoi miyam mafam du da koiruge haragli Herald na mafam sida market su leramo aduga leirabasu nakhoi miyam hi si thadokduna chatpa yaroi Leaf ka ibani lakri phawba hi si sangduna leramgadabani hojik chingya singsi aikhoida khudong thiningai loina oiribani aduna nasana section na leramo masirik sinsi Jonesbrook ta leriba Fredis ki chinda mu lakre hojik Fredis si anga si pokpa ngamdabadagi yam wana China khangduna mahaki sorbu khoiramnu leiri somdana Herek ki manakta mahaki nupi Gudrid si changakle Gudrid na nangdi masida nungaina phamnu leiribani ne Fredis ki damakta kaimta khandabra haiduna hangli Herek na aina khangi Fredis thauna leibi nupi ni mahak karisu tawroi Gudrid na aduga mayam sina kamdauba hojik miyam si ngarang nangna chathagiba
tamthiraba mihat adugidamak wakhal loina nungainadrabani makhoi mayamchu mit palibani nakong palibani nangna tawkhiba thaba adu loina uribani loina taribani mayamsi hojik wakhana mata nungainadrabani hairi herikna ai hojik mayamsigi karimta khande aina oina makhoi mayamda nungaitribani makhoi macha macha na loina khanglibani makhoi na hatak predis ki matung induna tawruriba thaba adu aina yadaba aranba thabak ne haiba masigidamak makhoi aingonda laale haijagadabani maru oina urindersu gudritna aina su hana nangonda haikrabaduni urinderdi mafamdugi nupi maga nungsinarure madumakna mahaki mathaudu kaurubani adubu mahak amu yan soidana tarakhini hairi herikna ngak tumin leiramaga matamdu ngaiba tabani haikre somdana urindersi umangi jaga sida mathanda ko chatunu leiri mahakna nungsijaba nupi dusu ngarangi thodok tu da yaukre mafamsina pungchai chaina leiba sida wakhan nungaitana chairibi singsi yengdu leiri masira sinsi heral hogi hina khamno leiriba jaga sida mulakre hojik masida heral ga leaf kana yo sufam leiba khungang adu da chatkhringai mayam sina hi chibu sangdu leiri kisana nga phana bagidama tensi haite haitana kabli adubu nga singsida amata panma ngamdre kisana kuriada aina masida soirib sikarino nga sida tenjai si panma ngamdre sikarigino haduna hangli kuriana nangna ka kudreba tenjai adu uriba nga adu da kapkan nga aduna chen khidaba mafamdu da kapu hairagli masidagi kisana so amukachu kuriana hariba formula si panduna nga sida kapli hantakti manglom da khara chakhala kapadagidi nga sida chapchana yungle masida kisan so haraujari gistana porakiba minai nupi amasu kisan ga nungsina duna makhoi ni matam chupada loina duna leiri somda chu elina si mathanda jaga amada iru jaduna leiri mangonda hojik lik apakpa machu siri gistana chu lik asi ubadagi kalakpa makaloina na yengli elina na laithoktuno yengpada gistana mangonda yengnu leramba sida kaiduna singsida phamtha khare gistana nupim chanang aina yengwada tasengna phajai adubu nangondagi hena nangna siriba liktuna hena phajai aidi maduna hena pami hairali elina lik asi mu losanduna lik asidi icham chamba likni kaisuma manjama lik natte hairi gistana aina di adumna khandeda lik adu yengwada maman yamlamgada mali adugumba lik adu aina mamangda Constantinople su ukhre aina khangi lik adu maman yama likni yam special oiba likni hairi elina masida nang wathi warem ngangba laklim se karigino mafam sidagi chatkhro haiduna tankre masirik sinse mo hongkiduna England lomda mung lakre hojik Godwin si mathwai nungaitana mahaki nupi Elphun na phungkiba mongphamna leiriba maigai sida lakli rani imasu imungda mahakna chatharuriba thabasi aranbra haiduna sor kana ningjaduna leiri mahaki nakongda su Elphun na kapambagi khonjel kaya amasu tari Godwin ju somda Elphun gi mongpham si manakta leptuna Elphun bu ningsingjaduna leiri tanja sida Elphun gi mamanabi Gita si ju changjalakli Gitana mahaki marukki damak lei chabul ama sukkat pidi makhoi ni mak mongpham manak se leptuna nungai taba phongdok tun leikre masiragi sensi leaf ka heral ga sinda muk lakre hojik makhoi ni na khungang asi yoksalakpadadi hana na khungang asi lut tawba kanguna pungthu thukai duna thamamle miyoi amata su leiramde makhoi ni si hojik khungang sida changchanduna leaf na heral da yot khara thiro hairi heral na su koi thi badagi apakpa yot macha ama phangle leaf na su yo sufam jaga mai hoba masi yengduna mai hauganaba sem sakhre makhoi hina lehoriba mafam chidana nipa makhak sagon tongdu changchalakpasi ure elina hoina mahaksi pesenic hariba kangu du oiraba jala haiduna hangli gisterna yengbadadi mandi hairi lakliba nipa asina sagon sidagi kumthaduna sumsum changchalakpa sida kisana singjanga ma paikhatun leiri nipa asina ai mafam chidana khoiga khana jaina ge haidun lakpa natti aina su lakna yengmada jahasa ji khamdu leiba ubadagi angakpa ma phaujaduna lakpani hi sidi kanagi no haidun hangli gisterna hi si aigini hairi nipasina hi si yengbada dumak phajai nakhoi na chat kadoribisina kadai dano haidun hangli gisterna pesenic singdagi na thoktuno chatpa ngamlabadi Constantinople yogadoribani hairi nipasina adu orabdi nakhoi na hojik laklibasi matam chaba habdu oire hojikti mafamsi hanadagi khudong thiningai di oidrabani hairi Miriamna nipasida madudi karigino haidun hangli nupasina lambi sida makhoi bu kibadagi miyoi amata lakhidre aduna makhoi da su lut tawba inthinungai phangkhidre maram si leibadagi makhoi myam mafam sida miyeng itham thamdabi nongpok lomda leiriba bolga hariba jaga atu da leikrabani mafam du dadi hojik su makhoi gi lut matik chana phangli nipasina nupi singsi yenglaga gistarda adom minai sungbu loiba mapura haiduna hangli gistarna hoi mani aigi imingna gistar kawi hairi nipasina aduga aigi imingna bagi kawi nang nongmadi soidana achauba mi ma oirakhini gistar mafam sidadi minai loiba ngamba mi si ijat yamna tawnai aduna nangbusu aina ijat tawri adubu nakhoi hi si aina yengmada mamai chumnaba saru adu yawu ude kadaida laikhrage haiduna hangli gistarna madu kaibadagi semjannabagi damak puduna chatkhre hairi bagi haribani pasina
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯌꯥꯎꯔꯤꯅꯦ ꯍꯥꯏꯁꯤꯅꯗꯤ? ꯒꯤꯁꯇꯔꯅ ꯍꯣꯏ ꯌꯥꯎꯔꯤ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯆꯠꯊꯣꯛꯈꯤꯕ ꯍꯥꯏꯔꯤ꯫ ꯕꯥꯒꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯄꯦꯁꯦꯅꯤꯛ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯤꯕ ꯃꯃꯤꯠ ꯇꯥꯡꯂꯕ ꯀꯣꯔꯤꯌꯥ ꯑꯁꯤ ꯃꯁꯛ ꯈꯪꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯦꯁꯦꯅꯤꯛ ꯃꯆꯥꯁꯤꯁꯨ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯔꯤꯌꯝꯅ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯃꯤꯅꯤ ꯍꯥꯏꯔꯤ꯫ ꯕꯥꯒꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠꯁꯨ ꯎꯗ꯭ꯔꯕ ꯄꯦꯁꯦꯅꯤꯛ ꯃꯆꯥꯁꯤꯅ ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯂꯤꯕ ꯅꯈꯣꯏ ꯃꯌꯥꯝꯅꯗꯤ ꯍꯥꯟꯅ ꯅꯤꯄꯥꯁꯤ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ? ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯄꯦꯁꯦꯅꯤꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯈꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯃꯃꯤꯡꯅ ꯀꯨꯔꯤꯌꯥ ꯀꯧꯕꯅꯤ꯫ ꯃꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯈꯥꯟ ꯄꯦꯁꯦꯅꯤꯛꯁꯤꯡꯒꯤ ꯁꯔꯗꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗꯨꯗ ꯀꯨꯔꯤꯌꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝꯕ ꯈꯥꯟꯅ ꯂꯧꯁꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯀꯨꯔꯤꯌꯥꯕꯨꯁꯨ ꯃꯃꯤꯠ ꯇꯥꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯔꯤꯌꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯌꯥꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯁꯔꯥꯛ ꯇꯝꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯨꯔꯤꯌꯥꯕꯨ ꯃꯐꯝꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯈꯥꯟꯅ ꯀꯣꯔꯤꯌꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯇꯨꯞ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯥꯟꯅ ꯃꯅꯥꯎꯅꯨꯄꯥ ꯀꯣꯔꯤꯌꯥꯒꯤ ꯃꯊꯛꯇ ꯋꯥꯟꯇꯦꯠ ꯑꯃ ꯂꯥꯎꯊꯣꯛꯇꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯈꯥꯟꯗ ꯁꯤꯟꯅꯕ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯒꯤꯁꯇꯔꯗꯤ ꯃꯅꯥ ꯑꯗꯨ ꯄꯥꯝꯕ ꯐꯥꯎꯔꯛꯇꯨꯅ ꯀꯔꯤ ꯃꯤꯇꯥꯡꯕ ꯅꯤꯄꯥꯁꯤ ꯄꯤꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯅꯥ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯦꯂꯤꯅꯥꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥꯁꯤꯗ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯅꯤꯄꯥꯁꯤꯁꯨ ꯍꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯒꯤꯁꯇꯔꯒ ꯁꯛ ꯈꯪꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯒꯤꯁꯇꯔꯅ ꯍꯧꯖꯤꯛ ꯀꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕꯥꯇꯨꯅꯁꯨ ꯒꯤꯁꯇꯔꯁꯤ ꯊꯠꯂꯤ꯫ ꯒꯤꯁꯇꯔꯅ ꯕꯥꯇꯨꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯀꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯆꯨꯝꯕꯔꯥ? ꯇꯁꯦꯡꯅ ꯅꯪꯁꯤ ꯋꯥꯟꯇꯦꯠ ꯂꯥꯎꯔꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯣꯔꯤꯌꯥꯅ ꯍꯣꯏ ꯃꯥꯅꯤ, ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯒꯤꯁꯇꯔꯅ ꯋꯥꯐꯝꯁꯤ ꯂꯩꯔꯒ ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯣꯔꯤꯌꯥꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯥꯟꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯤꯅꯥꯅꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯒꯤꯁꯇꯔꯗꯤ ꯏꯉꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯤꯁꯥꯟꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯒꯤꯁꯇꯔꯅ ꯃꯗꯨꯗꯤ ꯅꯣꯏꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯤꯄꯥꯗꯨꯅ ꯇꯣꯡꯉꯛꯏꯕ ꯁꯒꯣꯜ ꯑꯗꯨꯗ ꯊꯦꯕ ꯃꯌꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯃꯊꯟꯗꯅ ꯆꯥꯅꯕ ꯅꯠꯇꯦ, ꯃꯈꯣꯏ ꯈꯔꯅ ꯆꯥꯅꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯤꯄꯥꯗꯨ ꯃꯊꯟꯗ ꯆꯠꯄ ꯃꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯍꯦꯔꯜꯒ ꯂꯤꯐꯀꯁꯤ ꯃꯩ ꯍꯧꯒꯠꯇꯨꯅ ꯊꯕꯛꯁꯤ ꯇꯧꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ꯫ ꯍꯦꯔꯜꯅ ꯅꯪꯅ ꯃꯦꯔꯤꯌꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯤꯐꯅ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯩꯕꯤ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯃꯉꯣꯟꯗꯒꯤ ꯐꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯏꯕ ꯄꯥꯕ ꯈꯔ ꯇꯝꯕꯤꯔꯤ꯫ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯒ꯭ꯔꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯤ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯗꯨꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯁꯥ ꯁꯟꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯃꯦꯔꯤꯌꯝ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯃ ꯃꯥꯅ ꯇꯥꯛꯄꯤꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯐꯤꯔꯦꯞꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯇꯥꯛꯄꯤ꯫ ꯍꯦꯔꯜꯅ ꯑꯩꯅꯗꯤ ꯅꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤ ꯑꯣꯖꯥ ꯑꯃꯒ ꯁꯥꯇ꯭ꯔ ꯑꯃꯒ ꯑꯣꯏꯅ ꯎꯗꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯦꯔꯤꯌꯝꯁꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯤꯐꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯍꯦꯔꯜꯅ ꯃꯔꯨꯞ, ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯖꯔꯤꯕ ꯃꯦꯔꯤꯌꯝꯗꯤ ꯂꯩꯅꯥ ꯑꯃꯅ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯃꯃꯥꯡꯗꯁꯨ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯈꯤꯕ ꯑꯗꯨ ꯑꯩꯅ ꯎꯍꯧꯏ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯅꯪꯍꯟꯅꯤꯡꯗꯦ꯫ ꯂꯤꯐꯅ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯅꯁꯨ ꯈꯪꯉꯤ, ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯋꯥꯒꯅꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯍꯤꯅ ꯈꯥꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯂꯤꯅꯥꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯈꯣꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯕ ꯌꯥꯗꯕꯅꯤ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯒꯦꯁꯇꯔ, ꯅꯪꯒꯤ ꯃꯤꯅꯥꯏꯁꯤꯡꯁꯤꯒꯤ ꯈꯨꯠꯇ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤꯡꯁꯤꯡꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ꯫ ꯒꯦꯁꯇꯔꯅ ꯃꯗꯨ ꯌꯥꯔꯣꯏ, ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯂꯤꯅꯥꯅꯁꯨ ꯒꯦꯁꯇꯔꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯄꯤꯕ ꯁꯣ ꯑꯁꯤ ꯃꯨꯟꯒꯦ ꯇꯧꯕꯗ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯥꯇꯨ ꯍꯣꯏ, ꯀꯤꯁꯥꯟ ꯍꯣꯏꯅꯁꯨ ꯒꯤꯁꯇꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯅꯤꯡꯗꯕꯒꯤꯗꯃꯛ ꯁꯤꯡꯖꯪ ꯁꯠꯇꯣꯔꯛꯂꯤ꯫ ꯒꯤꯁꯇꯔꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯔꯦ ꯈꯪꯕꯗꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯃꯉꯛꯁꯝꯗ ꯊꯥꯡ ꯁꯣꯔꯤ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯁꯤꯗ ꯅꯈꯣꯏ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯁꯤ ꯀꯛꯊꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯒꯦꯁꯇꯔꯅ ꯐꯥꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤ ꯇꯁꯦꯡꯕꯗꯤ ꯀꯤꯁꯥꯟꯒꯗꯤ ꯅꯨꯡꯁꯤꯅꯔꯕꯅꯤ꯫ ꯀꯤꯁꯥꯟꯁꯨ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯔꯤ꯫ ꯃꯦꯔꯤꯌꯝꯅ ꯒꯤꯁꯇꯔ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯔꯥꯟꯕ ꯊꯕꯛꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯈꯥꯛꯇꯅ ꯈꯨꯗꯤꯡꯃꯛ ꯂꯨꯠ ꯇꯧꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯒꯤꯁꯇꯔꯅꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯕꯤ ꯅꯠꯇꯦ, ꯂꯨꯠ ꯇꯧꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅꯤ, ꯅꯈꯣꯏ ꯂꯣꯏꯅ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯅꯤ꯫ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯕꯨ ꯅꯈꯣꯏꯅ ꯀꯨꯁꯤ ꯇꯧꯒꯦ ꯈꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯒꯤꯁꯇꯔꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯁꯥꯎꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯃꯤꯠ ꯇꯥꯡꯂꯕ ꯀꯨꯔꯤꯌꯥ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯒꯤꯁꯇꯔꯁꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯤꯅ ꯃꯀ꯭ꯂꯥꯛꯇ ꯀꯟꯊꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯤꯁꯥꯟꯅ ꯑꯃꯨꯛ ꯒꯤꯁꯇꯔꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯌꯥꯟ ꯃꯥꯡꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯁꯤ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡꯁꯤ ꯄꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯁꯪꯗꯨꯅ ꯂꯩꯔꯤ꯫
ꯒꯨꯗ꯭ꯔꯤꯠꯁꯨ ꯃꯄꯥꯟꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯐ꯭ꯔꯦꯗꯤꯁꯅ ꯂꯥꯎ ꯈꯣꯡꯂꯤꯕꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐ꯭ꯔꯦꯗꯤꯁꯅ ꯍꯦꯔꯜꯒ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯁꯤ ꯄꯣꯛꯄ ꯉꯝꯂꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯋꯥꯔꯝꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯇꯨꯅ ꯃꯆꯥ ꯑꯁꯤ ꯃꯊꯥꯗ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯒꯨꯗ꯭ꯔꯤꯠꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄ ꯑꯁꯤꯗ ꯅꯨꯡꯁꯥ ꯊꯤꯕ ꯈꯔ ꯐꯔꯦ꯫ ꯁꯣꯝꯗꯅ ꯍꯦꯔꯜꯁꯨ ꯂꯤꯐꯇ ꯉꯁꯤꯗꯤ ꯑꯩ ꯐ꯭ꯔꯦꯗꯤꯁꯄꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯩꯅ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯌꯧꯔꯨꯔꯕ ꯃꯇꯨꯡ ꯖꯍꯥꯖ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯖꯣꯟꯁꯕ꯭ꯔꯣꯛ ꯆꯠꯇꯨꯅ ꯐ꯭ꯔꯦꯗꯤꯁꯀ ꯂꯨꯍꯣꯡꯒꯅꯤ꯫ ꯂꯤꯐꯅ ꯑꯩꯒꯤ ꯏꯆꯟ ꯐ꯭ꯔꯦꯗꯤꯁꯅꯗꯤ ꯅꯪꯅ ꯂꯨꯍꯣꯡꯖꯦ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ ꯌꯥꯔꯛꯀꯅꯤ ꯀꯩꯅꯣ, ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯁꯤ ꯃꯍꯥꯛꯀꯤꯁꯨ ꯃꯥꯏ ꯄꯥꯛꯄꯒꯨꯝꯕꯅꯤ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯩꯉꯣꯟꯗ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯂꯤꯐꯅ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤ ꯊꯩꯗꯣꯛꯅꯕ ꯄꯥꯈꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯌꯣꯠ ꯑꯁꯤ ꯃꯩ ꯏꯜꯂꯕ ꯃꯇꯨꯡ ꯊꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯂꯤꯐꯅ ꯌꯣꯠꯁꯤ ꯊꯦꯛꯅ ꯊꯦꯛꯅ ꯍꯦꯔꯜ ꯑꯩꯒꯤ ꯏꯆꯟ ꯐ꯭ꯔꯦꯗꯤꯁꯀꯤ ꯄꯨꯛꯇ ꯅꯪꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯦꯔꯜꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯅꯥꯆꯪꯈꯤꯗ꯭ꯔꯦ꯫ ꯍꯦꯔꯜꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯪ ꯀꯔꯝ ꯀꯥꯟꯗꯒꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯤꯐꯅ ꯑꯩꯈꯣꯏꯅ ꯅꯣꯔꯋꯦ ꯊꯥꯗꯣꯛꯑꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯈꯪꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯐꯝꯁꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯍꯦꯔꯜꯅ ꯀꯔꯤ ꯍꯥꯏꯕ, ꯅꯪꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯥ? ꯑꯩꯅꯗꯤ ꯅꯪꯁꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯐꯅ ꯃꯥꯅꯤ, ꯑꯩ ꯅꯪꯒꯤ ꯃꯔꯨꯞꯅꯤ, ꯑꯗꯨꯅꯕꯨ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗ ꯂꯣꯠꯁꯤꯟꯈꯤꯕꯅꯤ꯫ ꯍꯦꯔꯜꯅ ꯃꯊꯃꯣꯏꯁꯦ ꯀꯥꯏꯅ ꯂꯤꯐ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯐꯅ ꯑꯗꯨꯒ ꯃꯍꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯟꯅꯤ꯫ ꯃꯍꯥꯛꯅ ꯈꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯉꯣꯟꯗ ꯈꯪꯍꯜꯂꯨꯔꯕꯗꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ꯫ ꯍꯦꯔꯜꯅ ꯆꯠꯂꯝꯂꯣꯏ, ꯑꯩ ꯃꯐꯝꯁꯤꯗꯁꯨ ꯂꯥꯛꯑꯝꯃꯣꯏ, ꯂꯥꯛꯑꯕꯁꯨ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯋꯥꯐꯝꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯏꯕꯁꯤꯅ ꯍꯟꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯍꯥꯏꯗꯣꯔꯛꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯈꯪꯂꯕ ꯃꯤꯅꯤ ꯍꯥꯏꯔꯝꯂꯒ ꯍꯦꯔꯜꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯏꯁꯤꯡ ꯃꯄꯥꯟꯁꯤꯗ ꯆꯠꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯤꯐꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯌꯧꯕ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯍꯦꯔꯜ꯫ ꯅꯪꯅ ꯃꯔꯛꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕꯗꯨ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯁꯣꯝꯗ ꯃꯆꯥꯁꯤ ꯀꯣꯟꯖꯗꯨꯅ ꯀꯞꯇꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯤꯐꯅꯁꯨ ꯍꯦꯔꯜꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯊꯦꯝꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ ꯍꯦꯔꯜ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯂꯩ, ꯑꯩꯒꯤ ꯏꯆꯟ ꯐ꯭ꯔꯦꯗꯤꯁ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯃꯆꯥ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯍꯣꯔꯤꯛꯁꯤ ꯂꯥꯛꯂꯤ꯫ ꯍꯣꯔꯤꯛꯅ ꯐ꯭ꯔꯦꯗꯤꯁꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯇꯥ ꯃꯆꯤꯟ ꯑꯃ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯍꯥꯡꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯍꯣꯔꯤꯛꯇ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯍꯣꯔꯤꯛꯅ ꯐ꯭ꯔꯦꯗꯤꯁꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯃꯨꯟꯗꯨꯅ ꯃꯉꯛꯁꯝꯗ ꯈꯨꯅꯤꯡꯅ ꯃꯦꯠꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯇꯞꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯤ ꯁꯣꯜꯂꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯍꯧꯖꯤꯛ ꯍꯧꯒꯠꯄꯗꯤ ꯉꯝꯗꯕꯤ ꯍꯣꯔꯤꯛꯇ ꯀꯟꯅ ꯌꯥꯜꯂꯤ꯫ ꯍꯣꯔꯤꯛꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯐꯨꯕꯤꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯀꯞꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯍꯣꯔꯤꯛꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ, ꯅꯪꯒꯤ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯣꯔꯤꯛꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗ ꯊꯥꯡꯀꯠꯇꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ ꯏꯁꯣꯔꯒꯤ ꯕꯣꯔ ꯑꯗꯨ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯉꯁꯤꯗꯤ ꯐ꯭ꯔꯦꯗꯤꯁꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯉꯝꯖꯔꯦ ꯖꯣꯟꯁꯕ꯭ꯔꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ, ꯐ꯭ꯔꯦꯗꯤꯁꯀꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯁꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯌꯥꯝꯁꯤꯁꯨ ꯐ꯭ꯔꯦꯗꯤꯁ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯔꯤ꯫ ꯍꯣꯔꯤꯛꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯟꯈ꯭ꯔꯦ, ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ꯫ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯐ꯭ꯔꯦꯗꯤꯁꯀꯤꯗꯃꯛ ꯃꯌꯥꯝꯅꯁꯨ ꯊꯧꯅꯤꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯂꯤꯕ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯦꯔꯤꯛꯅ ꯃꯌꯥꯝꯁꯤꯗ ꯑꯐꯕ ꯁꯥꯗꯨꯅ ꯕꯥꯁꯟ ꯄꯤꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯐꯝꯁꯤꯡꯁꯤ ꯌꯨꯔꯤꯟꯗꯔꯗꯤ ꯇꯥꯅꯤꯡꯗꯕꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯒꯨꯗ꯭ꯔꯤꯠꯅꯁꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯌꯥꯝ ꯁꯥꯎꯅ ꯎ ꯑꯃꯗ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯊꯤꯟꯖꯜꯂꯒ ꯃꯃꯥ ꯒꯨꯗ꯭ꯔꯤꯠꯇ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯀꯨꯁꯤ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ? ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯗꯨꯅ ꯇꯨꯡꯒꯤ ꯐꯤꯔꯦꯞꯁꯤꯡꯁꯨ ꯂꯥꯎꯊꯣꯛꯂꯤ꯫ ꯃꯃꯥ ꯒꯨꯗ꯭ꯔꯤꯠꯅ ꯅꯠꯇꯦ ꯌꯨꯔꯤꯟꯗꯔ, ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯟꯅꯒꯨꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯄꯥꯝꯂꯤ, ꯑꯗꯨꯕꯨ ꯅꯪꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯅꯝꯊꯥꯛ ꯈꯔ ꯇꯧꯔꯨꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯅꯝꯊꯥꯛꯇꯨꯗꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦꯅꯦ ꯏꯃꯥ, ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯇꯧꯕꯅꯤ꯫ ꯒꯨꯗ꯭ꯔꯤꯠꯅ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯅꯤꯌꯣꯝꯗꯨꯗꯤ ꯅꯪ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯁꯅ ꯊꯨꯒꯥꯏꯔꯨꯕꯅꯤꯗ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯌꯨ, ꯃꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯧ, ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤꯁꯨ ꯃꯁꯤꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯕꯗꯤ ꯍꯥꯟꯅꯒꯨꯝ ꯃꯐꯝꯁꯤꯗ ꯁꯥꯎꯅꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯔꯤꯟꯗꯔꯁꯨ ꯃꯃꯥꯅ ꯍꯥꯏꯕꯁꯤ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯂꯥꯏꯁꯪ ꯃꯅꯨꯡꯁꯤꯗ ꯃꯁꯥ ꯌꯥꯝ ꯁꯣꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯒꯤ ꯖꯍꯥꯖꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯃꯦꯔꯤꯌꯝꯒꯤ ꯄ꯭ꯂꯥꯟꯗꯒꯤ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯀꯤꯁꯥꯟꯁꯨ ꯑꯁꯣꯛꯄ ꯁꯥꯍꯟꯗꯨꯅ ꯊꯝꯂꯤ, ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯅꯥꯏ ꯂꯂꯣꯟꯕ ꯒꯤꯁꯇꯔꯕꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯃꯤꯠ ꯇꯥꯡꯕ ꯅꯤꯄꯥ ꯀꯨꯔꯤꯌꯥꯕꯨꯅ ꯎ ꯃꯈꯣꯡ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯉꯁꯥꯏ ꯃꯊꯟꯇ ꯂꯥꯛꯑꯝꯕ ꯅꯤꯄꯥꯗꯨꯅ
ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯕꯥꯇꯨꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯟꯗꯛꯇꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯦꯅ ꯃꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯅꯤꯄꯥꯁꯤꯅ ꯀꯣꯔꯤꯌꯥꯁꯤ ꯎꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯥꯇꯨꯅ ꯅꯪ ꯉꯁꯥꯏ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯁꯤ ꯑꯉꯥꯎꯕꯒꯨꯝ ꯇꯧꯔꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯤꯅꯥꯏꯅ ꯂꯣꯟꯕ ꯒꯤꯁꯇꯔꯕꯨꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯛꯄꯗꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯊꯝꯂꯤꯕ ꯃꯅꯥꯗꯨꯗꯤ ꯂꯧꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯛꯇꯗꯤ ꯆꯪꯁꯟꯕ ꯀꯤꯔꯦ ꯅꯤꯄꯥꯁꯤꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯣꯏꯅ ꯋꯥꯔꯨꯅꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯕꯥꯇꯨꯅ ꯍꯤ ꯃꯊꯛꯁꯤꯗ ꯄꯨꯈꯠꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯍꯤꯁꯤꯗꯅ ꯀꯤꯁꯥꯟꯁꯨ ꯃꯁꯥꯗ ꯐꯤ ꯀꯨꯞꯁꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯅꯤꯄꯥꯁꯤꯅ ꯃꯍꯥꯛꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯦꯔꯤꯌꯝꯅ ꯃꯍꯥꯛꯅ ꯎꯃꯪꯁꯤꯗ ꯐꯪꯕ ꯃꯁꯛ ꯈꯪꯗꯕ ꯆꯦꯡꯒꯨꯝ ꯈꯔ ꯆꯥꯁꯜꯂꯨꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛ ꯍꯌꯦꯡ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯀꯤꯗꯤ ꯋꯥꯔꯨꯔꯅꯨ ꯅꯪꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯥꯛꯁꯤꯗ ꯐꯝꯗꯨꯅ ꯌꯨ ꯑꯍꯥꯎꯕꯁꯤꯡꯁꯤ ꯊꯛꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯤꯁꯜꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤ ꯌꯨ ꯄꯤꯊꯛꯇꯨꯅ ꯊꯦꯝꯂꯒ ꯊꯝꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯔꯤꯟꯗꯔꯁꯤ ꯍꯦꯔꯤꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯂꯤ ꯌꯨꯔꯤꯟꯗꯔꯅ ꯍꯦꯔꯤꯛꯇ ꯑꯩ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯗꯣꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗ ꯍꯦꯔꯤꯛꯁꯨ ꯍꯔꯥꯎꯗꯨꯅ ꯌꯨꯔꯤꯟꯗꯔ ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯨꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯨꯔꯤꯟꯗꯔꯅ ꯑꯩ ꯃꯇꯦꯛ ꯈꯔꯗꯤ ꯌꯥꯟ ꯃꯥꯡꯂꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤ ꯍꯦꯔꯤꯛꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯏꯃꯥꯅꯁꯨ ꯍꯥꯏꯔꯦꯅꯦ ꯅꯪ ꯃꯇꯦꯛ ꯈꯔ ꯎꯃꯪꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯨꯔꯦ ꯍꯥꯏꯔꯦ ꯌꯨꯔꯤꯟꯗꯔꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯊꯥꯖꯍꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯔꯤꯛꯅ ꯅꯨꯄꯤꯗꯨꯗꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯨꯔꯤꯟꯗꯔꯅ ꯍꯣꯏ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯍꯦꯔꯤꯛꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯤꯕ ꯑꯣꯏꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯍꯥꯠꯀꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯅꯪ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯨꯔꯤꯟꯗꯔꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯍꯥꯠꯀꯗꯧꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯤꯛꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯌꯨꯔꯤꯟꯗꯔꯅ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯤꯛꯅ ꯃꯌꯥꯝꯅ ꯁꯤꯗ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯌꯥꯝꯗ ꯋꯥꯃꯥꯡ ꯌꯥꯟꯈ꯭ꯔꯕꯅꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯄꯣꯛꯄꯗꯒꯤ ꯃꯁꯥ ꯁꯣꯟꯊꯗꯨꯅ ꯁꯤꯕꯅꯦ ꯍꯥꯏꯅ ꯈꯟꯖꯈꯤꯁꯅꯤ ꯌꯨꯔꯤꯟꯗꯔꯅꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯑꯁꯤ ꯑꯩ ꯄꯥꯡꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯆꯥꯅꯕ ꯑꯁꯤꯗ ꯍꯨ ꯈꯔ ꯆꯥꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯁꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯗꯤ ꯐ꯭ꯔꯦꯗꯤꯁꯀꯤꯗꯃꯛꯇ ꯌꯨꯔꯤꯟꯗꯔꯗ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯄꯤꯅꯔꯛꯂꯤ ꯌꯨꯔꯤꯟꯗꯔꯅ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪꯁꯤꯗ ꯆꯪꯉꯛꯄꯗ ꯐ꯭ꯔꯦꯗꯤꯁꯇꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯆꯤꯡꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯐ꯭ꯔꯦꯗꯤꯁꯇꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯒ ꯌꯨꯔꯤꯟꯗꯔꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯩ ꯄꯪꯐꯨꯗ ꯐꯨꯖꯜꯂꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯌꯨꯔꯤꯟꯗꯔꯅ ꯈꯥꯝꯗꯨꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯐ꯭ꯔꯦꯗꯤꯁ ꯅꯪꯒꯤ ꯑꯉꯥꯡꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯔꯤ ꯍꯦꯔꯤꯛꯅ ꯅꯪꯕු ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨ ꯑꯩ ꯁꯤꯜꯂꯛꯂꯒꯦ ꯐ꯭ꯔꯦꯗꯤꯁꯅꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯌꯨꯔꯤꯟꯗꯔꯅ ꯊꯦꯝꯗꯨꯅ ꯎꯃꯪꯁꯤ ꯂꯥꯟꯊꯣꯛꯂꯒ ꯍꯤ ꯑꯃ ꯑꯩ ꯇꯌꯥꯔꯤ ꯇꯧꯗꯨꯅ ꯊꯝꯂꯒꯦ ꯑꯩ ꯅꯪꯕꯨ ꯃꯐꯝꯗꯨ ꯇꯥꯅ ꯄꯨꯊꯣꯛꯄꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯉꯥꯡꯗꯨ ꯂꯧꯕꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯔꯣꯏ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯉꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯌꯨꯔꯤꯟꯗꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯨꯔꯤꯟꯗꯔꯅ ꯐꯔꯦ ꯑꯗꯨꯗꯤ ꯐ꯭ꯔꯦꯗꯤꯁ ꯑꯉꯥꯡꯗꯨ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯣꯔꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯣꯔꯛꯏꯕ ꯆꯥꯅꯕꯁꯤ ꯅꯈꯨꯠꯅ ꯐꯥꯎꯕ ꯊꯦꯡꯉꯨꯅꯨ ꯍꯨ ꯍꯥꯞꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯒꯤ ꯖꯍꯥꯖꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯤ ꯃꯈꯣꯏꯅ ꯌꯨ ꯄꯤꯊꯛꯇꯨꯅ ꯉꯥꯎꯍꯟꯗꯨꯅ ꯊꯝꯂꯤ ꯕꯥꯇꯨꯅ ꯉꯁꯥꯏ ꯍꯥꯟꯅ ꯃꯊꯟꯇ ꯂꯥꯛꯂꯝꯕ ꯅꯤꯄꯥ ꯑꯁꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯀꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝꯁꯤꯗ ꯅꯧꯅ ꯊꯨꯡꯂꯔꯦ ꯃꯁꯤ ꯎꯕꯗ ꯕꯥꯇꯨ ꯍꯣꯏꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗꯁꯨ ꯍꯤꯁꯤꯗ ꯌꯥꯎꯔꯤꯕ ꯀꯥ ꯃꯆꯥ ꯑꯁꯤ ꯊꯣꯡ ꯊꯤꯜꯂꯛꯂꯤ ꯅꯤꯄꯥꯁꯤꯅ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯎꯕꯗ ꯃꯤꯅꯥꯏ ꯂꯂꯣꯟꯕ ꯒꯤꯁꯇꯔꯁꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯟꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯟꯗꯨꯅ ꯊꯝꯃꯝꯂꯤ ꯃꯁꯤꯗꯒꯤ ꯅꯤꯄꯥꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯗ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯗ ꯂꯥꯡ ꯑꯃ ꯊꯥꯛꯄꯅꯤ ꯅꯨꯄꯥꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯅ ꯐꯥꯖꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯉꯝꯕ ꯐꯥꯏꯠ ꯇꯧꯅꯔꯛꯇꯨꯅ ꯃꯊꯪ ꯍꯥꯠꯇꯣꯛꯅꯔꯛꯂꯤ ꯃꯁꯤꯗ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯆꯟꯈꯤꯕꯗꯒꯤ ꯐꯥꯏꯠꯁꯤ ꯐꯖꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯦꯟꯅ ꯂꯥꯛꯁꯜꯂꯛꯂꯤ ꯐꯤꯕꯝꯁꯤ ꯈꯪꯕꯗꯒꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯦꯔꯤꯌꯝꯁꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯊꯝꯗꯨꯅ ꯍꯤꯁꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯕꯥꯇꯨ ꯍꯣꯏꯁꯨ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯑꯦꯂꯦꯅꯥꯅ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤ ꯎꯠꯇꯨꯅ ꯅꯈꯣꯏꯅ ꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯤꯛ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯒꯅꯤ ꯂꯤꯛꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯅꯤꯡꯊꯧꯅ ꯄꯤꯕ ꯂꯤꯛꯅꯤ ꯍꯥꯏꯔꯤ ꯃꯦꯔꯤꯌꯝ ꯐꯥꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯂꯤꯛꯇꯨ ꯍꯥꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯁꯤ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯔꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯦꯔꯜꯒ ꯂꯤꯐꯀꯁꯨ ꯆꯦꯟꯖꯜꯂꯛꯇꯨꯅ ꯇꯦꯟ ꯀꯥꯞꯁꯜꯂꯛꯇꯨꯅ ꯁꯤꯡꯖꯪꯅ ꯌꯥꯟꯊꯠꯇꯨꯅ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ
ꯃꯦꯔꯤꯌꯝꯕꯨ ꯐꯥꯔꯤꯕ ꯅꯤꯄꯥꯁꯤꯁꯨ ꯃꯃꯤꯠ ꯇꯥꯡꯂꯕ ꯀꯨꯔꯤꯌꯥꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯊꯥꯡ ꯑꯁꯤ ꯃꯨꯟꯗꯨꯅ ꯅꯝꯁꯜꯂꯒ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯍꯨꯝꯁꯤꯅꯁꯨ ꯃꯈꯨꯠ ꯃꯁꯥ ꯄꯨꯟꯁꯟꯗꯨꯅ ꯊꯝꯂꯤꯕ ꯒꯤꯁꯇꯔꯗ ꯄ꯭ꯔꯕꯞ ꯆꯦꯟꯖꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯊꯥꯡꯅ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯕꯥꯇꯨꯅꯁꯨ ꯒ꯭ꯔꯤꯁꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯏꯁꯤꯡꯁꯤꯗ ꯊꯥꯗꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯔꯦꯗꯤꯁꯅ ꯂꯩꯔꯤꯕ ꯖꯣꯟꯁꯕ꯭ꯔꯣꯛꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯌꯨꯔꯤꯟꯗꯔꯅ ꯃꯃꯥ ꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯖꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤ ꯁꯦꯕꯥꯔꯤ ꯅꯨꯄꯤ ꯑꯃꯅ ꯁꯪꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯇꯞꯅ ꯆꯪꯁꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯋꯥꯟꯊꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯐꯤ ꯑꯃꯅ ꯌꯣꯝꯁꯟꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯆꯥꯁꯤ ꯎꯖꯕꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯐꯤ ꯑꯄꯥꯛꯄ ꯑꯃ ꯊꯥꯗꯨꯅ ꯐ꯭ꯔꯦꯗꯤꯁ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯅ ꯐꯤꯁꯤꯗ ꯍꯤꯞꯂꯨ, ꯑꯩ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯑꯁꯤꯕ ꯁꯥꯗꯨꯅ ꯄꯨꯊꯣꯛꯈꯤꯗꯧꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯐꯤꯁꯤꯗ ꯍꯤꯞꯇꯨꯅ ꯌꯨꯔꯤꯟꯗꯔꯅ ꯌꯣꯝꯁꯟꯗꯨꯅ ꯑꯁꯤꯕ ꯁꯥꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯛꯂꯤꯕ ꯒꯥꯔꯗꯁꯤꯡꯁꯤꯗꯁꯨ ꯐ꯭ꯔꯦꯗꯤꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯖꯒꯥ ꯑꯃꯗ ꯃꯥꯡꯍꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯎꯃꯪꯂꯣꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯦꯒꯅꯔꯁꯤ ꯆꯪꯁꯜꯂꯛꯂꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯑꯦꯒꯅꯔꯗ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯐꯠꯇ꯭ꯔꯕ ꯂꯥꯂꯣꯡ ꯁꯤꯟꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯒꯣꯗꯋꯤꯟꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯗꯨꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯉꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯆꯤꯡꯅꯔꯤ, ꯏꯁ꯭ꯋꯔꯗꯁꯨ ꯄꯥꯎꯈꯨꯝꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯊꯧꯅꯤꯖꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯒꯅꯔꯅ ꯑꯩꯗꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯊꯧꯅꯤꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ, ꯏꯁꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯤꯗꯣꯛꯂꯦ꯫ ꯑꯗꯣꯝꯗ ꯍꯨ ꯄꯤꯖꯒꯦ ꯇꯧꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯒꯣꯗꯋꯤꯟꯅ ꯃꯤꯑꯣꯏ ꯑꯃꯗ ꯄꯩꯁꯥ ꯈꯔ ꯄꯤꯈꯤꯕ ꯎꯍꯧꯏ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕꯗꯨ ꯃꯤꯍꯥꯠꯄ ꯃꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯒꯅꯔꯅ ꯅꯠꯇꯦ, ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕꯗꯨ ꯖꯣꯟ ꯕꯥꯔ ꯀꯧꯕ ꯅꯤꯄꯥ ꯑꯃꯗꯅꯤ꯫ ꯔꯥꯅꯤ ꯏꯃꯥꯁꯨ ꯖꯣꯟ ꯕꯥꯔ ꯍꯥꯏꯕ ꯃꯃꯤꯡꯁꯤ ꯇꯥꯕꯗ ꯃꯃꯥꯡꯗ ꯕꯤꯔ ꯍꯥꯏꯅ ꯄꯟꯈꯤꯕ ꯃꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯤꯁꯛ ꯑꯗꯨ ꯖꯣꯟ ꯕꯥꯔ ꯍꯥꯏꯕ ꯅꯠꯇꯦ, ꯕꯦꯔ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯒꯅꯔꯅ ꯅꯤꯄꯥ ꯑꯗꯨ ꯁꯣꯁꯦꯛꯁꯇꯒꯤꯅꯤ, ꯒꯣꯗꯋꯤꯟꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯅꯤꯄꯥꯅꯤ, ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯊꯤꯗꯣꯔꯛꯂꯒꯦ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯌꯥꯔꯣꯏ, ꯅꯪ ꯈꯛꯇꯅ ꯊꯤꯗꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯊꯤꯒꯠꯀꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯔꯤꯟꯗꯔꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯥꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯎꯃꯪꯁꯤꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪꯒꯤ ꯖꯒꯥꯁꯤꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯅꯥꯀꯟ ꯑꯃꯗ ꯂꯩꯁꯟꯗꯨꯅ ꯊꯝꯂꯒ ꯈꯣꯟꯖꯦꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯅꯕ ꯇꯧꯔꯤ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯅ ꯂꯦꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯐꯝꯁꯤꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯈ꯭ꯔꯦ, ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨ, ꯑꯩ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯔꯤꯟꯗꯔꯅ ꯖꯒꯥ ꯑꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯉꯨꯕꯗ ꯍꯣꯔꯤꯛꯁꯤ ꯊꯣꯛꯂꯛꯂꯤ꯫ ꯍꯣꯔꯤꯛꯅ ꯌꯨꯔꯤꯟꯗꯔ, ꯅꯪꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯌꯨꯔꯤꯟꯗꯔꯅ ꯑꯩ ꯑꯁꯤꯕ ꯑꯁꯤ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯔꯤꯛꯅ ꯀꯔꯤꯒꯤ? ꯑꯩꯅ ꯅꯉꯣꯟꯗ ꯊꯕꯛꯁꯤꯗꯤ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤꯗꯦꯅ ꯍꯥꯏꯔꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯐ꯭ꯔꯦꯗꯤꯁꯅ ꯂꯥꯏꯁꯪ ꯃꯅꯨꯡꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯑꯃꯠꯇ ꯊꯥꯖꯔꯣꯏ, ꯑꯗꯨꯅ ꯑꯁꯤꯕꯁꯤ ꯑꯩ ꯂꯪꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯥꯎꯈꯨꯝꯁꯤ ꯄꯤꯖꯔꯕꯁꯨ ꯍꯣꯔꯤꯛꯅ ꯍꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯜꯂꯛꯂꯦ꯫ ꯍꯣꯔꯤꯛꯁꯨ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯍꯣꯔꯤꯛꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯩꯅ ꯊꯥꯖꯒꯅꯤ ꯈꯜꯂꯤꯕꯔꯥ? ꯑꯩꯗꯤ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯖꯥ ꯄꯤꯗꯦ꯫ ꯌꯨꯔꯤꯟꯗꯔꯅ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯍꯥꯟꯅ ꯈꯪꯂꯒ ꯑꯩꯈꯣꯏꯅꯤꯁꯤ ꯃꯐꯝꯁꯤꯗ ꯊꯥꯗꯣꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯣꯔꯤꯛꯅ ꯃꯗꯨꯒꯤ ꯃꯔꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ, ꯅꯈꯣꯏꯅꯤꯃꯛ ꯄꯨꯟꯅ ꯑꯃꯨꯛꯇꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯅꯕꯅꯤ꯫ ꯌꯨꯔꯤꯟꯗꯔꯁꯨ ꯌꯥꯝ ꯁꯥꯎꯅ ꯅꯪ ꯐ꯭ꯔꯦꯗꯤꯁꯄꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯍꯣꯔꯤꯛꯅ ꯃꯉꯛꯁꯝꯗ ꯊꯥꯖꯟꯈꯤꯕꯗꯒꯤ ꯌꯨꯔꯤꯟꯗꯔꯁꯤ ꯍꯧꯖꯤꯛ ꯁꯣꯔ ꯐꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯃꯅꯥꯏꯁꯤꯡꯗ ꯐꯥꯖꯤꯜꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯣꯔꯤꯛꯁꯤ ꯃꯩꯅꯝ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁ ꯌꯥꯎꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯤꯁꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯐ꯭ꯔꯦꯗꯤꯁꯇꯤ ꯌꯥꯎꯔꯝꯗꯕꯤ ꯑꯉꯥꯡꯁꯤ ꯃꯊꯟꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯣꯔꯤꯛꯅꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯁꯤꯗ ꯐ꯭ꯔꯦꯗꯤꯁꯄꯨ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯆꯥꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯎ ꯃꯈꯣꯡ ꯑꯃꯗ ꯂꯨꯝꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫